ꯈꯨꯔꯧ ꯊꯥꯡꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯅꯩꯅꯃꯤꯟꯅꯁꯤ ꯃꯔꯝꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯋꯥꯈꯜꯂꯣꯟ ꯆꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯈꯣꯡꯊꯥꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯁꯩꯇꯥꯟꯅ ꯃꯈꯣꯏꯕꯨ ꯆꯥꯎꯈꯠꯍꯟꯅꯤꯡꯗꯦ ꯃꯔꯨꯑꯣꯏꯅ ꯊꯋꯥꯏꯒꯤ ꯂꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯃꯍꯥꯛꯅ ꯆꯥꯎꯈꯠꯍꯟꯅꯤꯡꯗꯦ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯂꯥꯛꯇꯨꯅ ꯅꯈꯣꯏꯅ ꯐꯝꯕꯗꯨꯗꯤ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯅꯪꯅ ꯇꯥꯈꯤꯕꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯆꯠꯂꯒ ꯅꯪꯅ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯤ ꯃꯍꯥꯛꯅ ꯄꯥꯝꯗꯦ ꯃꯁꯤꯗꯒꯤ ꯅꯍꯥꯛꯅ ꯇꯥꯈꯤꯕꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯍꯟꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯪ ꯋꯥꯔꯦꯞꯆꯒꯗꯕꯅꯤ ꯅꯪ ꯄꯨꯛꯅꯤꯡ ꯍꯟꯊꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯈꯨꯔꯧ ꯊꯥꯡꯅꯅꯕ ꯁꯩꯇꯥꯟꯅ ꯅꯪꯉꯣꯟꯗ ꯍꯤꯔꯝ ꯀꯌꯥ ꯑꯃ ꯊꯥꯔꯛꯀꯅꯤ ꯃꯁꯤꯅ ꯅꯪꯅ ꯇꯧꯒꯗꯕ ꯑꯗꯨ ꯇꯧꯍꯟꯗꯅꯕ ꯅꯪꯉꯣꯟꯗꯒꯤ ꯃꯇꯝ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯍꯨꯔꯥꯟꯈꯤꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯁꯩꯇꯥꯟꯅ ꯃꯇꯝ ꯍꯨꯔꯥꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯐꯝ ꯁꯣꯏꯅꯅꯕ ꯍꯣꯠꯅꯕꯁꯤ ꯑꯉꯛꯄꯅꯤ ꯇ꯭ꯔꯦꯟ ꯑꯃꯅ ꯃꯍꯥꯛꯀꯤ ꯇꯥꯂꯤꯗ ꯊꯧꯕ ꯑꯗꯨ ꯉꯁꯤꯒꯤ ꯑꯌꯨꯛ ꯑꯁꯤꯗ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯇ꯭ꯔꯦꯟ ꯑꯗꯨ ꯇꯥꯂꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯁꯩꯇꯥꯟꯅ ꯃꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯈꯨꯔꯧ ꯑꯣꯏꯅꯅꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯄꯩꯁꯤꯜꯂꯛꯀꯅꯤ ꯑꯁꯨꯝꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯗꯅ ꯅꯪ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯀꯅꯤ ꯍꯧꯖꯤꯛ ꯃꯤ ꯑꯇꯣꯞꯄꯁꯤꯡꯒꯤ ꯁꯃꯁ꯭ꯌꯥꯁꯤꯡꯗ ꯅꯪ ꯈꯨꯔꯧ ꯊꯥꯡꯂꯤꯕ꯭ꯔꯥ ꯍꯣꯡꯕ ꯌꯥꯔꯔꯣꯏꯗꯧꯕ ꯃꯤ ꯑꯃꯒꯤ ꯁꯃꯁ꯭ꯌꯥ ꯅꯪꯉꯣꯟꯗ ꯈꯨꯔꯧ ꯊꯥꯡꯂꯤꯕ꯭ꯔꯥ ꯑꯗꯨꯒ ꯁꯩꯇꯥꯟꯅ ꯃꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯆꯨꯞꯊꯣꯛꯂꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯐꯕ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯅꯪꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯏ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯀꯔꯝꯅ ꯐꯍꯟꯒꯗꯒꯦ ꯍꯥꯏꯅ ꯅꯪꯅ ꯃꯨꯟꯅ ꯈꯜꯂꯤ ꯑꯩ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ ꯑꯩꯉꯣꯟꯗ ꯑꯇꯩ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯏꯁꯣꯔꯅ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯗꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯐꯥꯎꯕ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯏ ꯃꯈꯣꯏꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯄꯨꯟꯁꯤꯗꯨꯗꯒꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯊꯣꯔꯛꯄ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯂꯒ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯑꯣꯏ ꯌꯦꯟꯕꯤꯅ ꯃꯆꯥ ꯀꯣꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨꯒꯤ ꯃꯆꯠ ꯑꯗꯨ ꯑꯩꯈꯣꯏꯗ ꯌꯥꯎꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯁ꯭ꯋꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯒꯗꯤ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯍꯦꯟꯅ ꯍꯦꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯒꯗꯤ ꯑꯩꯉꯣꯟꯗ ꯈꯨꯔꯧ ꯑꯣꯏꯒꯗꯧꯕꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩ ꯅꯥꯟꯊꯣꯛꯂꯒ ꯆꯠꯄ ꯉꯝꯒꯅꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯑꯗꯨꯅꯗꯤ ꯅꯪꯉꯣꯟꯗ ꯈꯨꯔꯧ ꯑꯣꯏꯍꯜꯂꯣꯏꯗꯕꯅꯤ ꯑꯩ ꯈꯨꯗꯝ ꯑꯣꯏꯅ ꯄꯤꯒꯦ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 7 ꯍꯟꯊꯕ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯃꯥꯡꯒꯤ ꯗꯤꯁꯦꯝꯕꯔꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯐꯤꯚꯝ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯤꯚꯝꯗ ꯂꯩꯈꯤꯗꯦ ꯃꯍꯥꯛ ꯃꯌꯨꯝ ꯂꯩꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈꯤ ꯅꯪꯅꯗꯤ ꯍꯪꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯃꯌꯨꯝ ꯂꯩꯇꯕ ꯅꯪꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯑꯃ ꯀꯔꯝꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯐꯅꯤꯡꯗꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯪꯅ ꯐꯍꯟꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯝꯅ ꯑꯩꯅ ꯉꯁꯤꯒꯤ ꯑꯌꯨꯛ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯃꯁꯤꯗꯒꯤ ꯑꯐꯕ ꯄꯔꯥ ꯑꯃ ꯅꯪ ꯇꯝꯖꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯑꯩꯗꯤ ꯌꯨꯝ ꯂꯩꯖꯗꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯂꯩꯖꯗꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯂꯩꯈꯤꯗꯦ ꯃꯐꯝ ꯑꯗꯨ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯂꯩꯕ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯅꯕ ꯊꯥꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯏꯜ 2-3 ꯂꯥꯞꯄ ꯃꯐꯝꯗꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ 30ꯅꯤꯃꯨꯛ ꯂꯩꯔꯝꯂꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯊꯥꯒꯠꯂꯝꯂꯒ ꯃꯐꯝ ꯑꯗꯨ ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯣꯏꯔꯝꯗꯥꯏꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯁꯦꯟꯠ ꯂꯨꯏꯁꯇ ꯃꯍꯥꯛ ꯂꯥꯛꯈꯤ ꯑꯗꯨꯒ ꯗꯦꯚꯀ ꯑꯩꯒ ꯂꯣꯏꯅꯅ ꯆꯍꯤ 4 ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯃꯈꯩ ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯃꯍꯥꯛ ꯅꯧꯅ ꯄꯣꯛꯈꯤ ꯃꯍꯥꯛ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯟꯈꯤ ꯃꯍꯥꯛ ꯑꯩꯈꯣꯏꯅ ꯃꯁꯥ ꯐꯍꯟꯈꯤ ꯗ꯭ꯔꯒꯇ ꯂꯥꯏꯆꯨꯔꯕ ꯌꯥꯝꯅ ꯁꯣꯛꯂꯕ ꯃꯍꯥꯛꯀꯤ ꯃꯌꯥꯁꯤꯡ ꯑꯗꯨ
ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯈꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯤꯔꯣꯜ ꯀꯌꯥ ꯊꯣꯟꯕꯤꯈꯤ, ꯀꯥꯔ ꯑꯃꯁꯨ ꯂꯩꯕꯤꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯃꯍꯥꯛ ꯆꯍꯤ 2 ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯤ, ꯃꯐꯝ ꯃꯐꯝꯗ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯤ ꯑꯃꯅ ꯑꯄꯥꯝꯕ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛ ꯐꯪꯈꯤ꯫ ꯑꯗꯨꯒ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯁꯥ ꯃꯊꯟꯇ ꯃꯍꯥꯛ ꯍꯤꯡꯍꯟꯕꯗꯨ ꯏꯁ꯭ꯋꯔꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯑꯩ ꯄꯥꯝꯂꯝꯗꯦ꯫ ꯃꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯑꯆꯨꯝꯕ ꯇꯧꯍꯟꯗ꯭ꯔꯒꯗꯤ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯅ ꯑꯗꯨꯝ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅꯗꯤ ꯃꯇꯝ ꯆꯨꯞꯄ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯊꯦꯡꯕ꯭ꯔꯥ ꯉꯟꯕ꯭ꯔꯥ ꯅꯪ ꯅꯍꯥꯛꯀꯤ ꯅꯁꯥꯒꯤ ꯅꯈꯣꯡ ꯑꯅꯤꯅ ꯂꯦꯞꯆꯕ ꯉꯝꯒꯗꯕꯅꯤ꯫ ꯅꯁꯥꯒꯤ ꯋꯥꯔꯦꯞ ꯂꯧꯖꯒꯗꯕꯅꯤ꯫ ꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯆꯨꯝꯕ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯛꯇ꯭ꯔꯒꯁꯨ ꯑꯆꯨꯝꯕ ꯑꯗꯨ ꯅꯪꯅ ꯑꯆꯨꯝꯕꯅꯤ ꯈꯪꯕ ꯃꯔꯝꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 4 ꯑꯉꯥꯡ ꯑꯣꯏꯅ ꯁꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 90 ꯍꯟꯕ ꯃꯥꯜꯂꯤ꯫ ꯄꯥꯞꯅ ꯅꯪꯕꯨ ꯊꯜꯍꯟꯒꯅꯤ ꯑꯃꯁꯨꯡ ꯑꯍꯜ ꯊꯨꯅ ꯑꯣꯏꯍꯟꯒꯅꯤ꯫ ꯏꯁ꯭ꯋꯔꯗꯒꯤ ꯆꯦꯟꯊꯣꯛꯄ ꯑꯁꯤꯅ ꯅꯪꯕꯨ ꯋꯥꯍꯟꯒꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯍꯤꯡꯖꯕ ꯍꯧꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯒ꯭ꯌꯥꯟ ꯌꯥꯎꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯌꯥꯝꯅ ꯇꯣꯏꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯃꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯄ꯭ꯔꯥꯔꯊꯅꯥ ꯌꯥꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯈꯜꯂꯝꯃꯤ, ꯏꯁ꯭ꯋꯔ ꯃꯁꯤꯗ ꯑꯩꯒꯤ ꯈꯨꯠ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏ꯫ ꯃꯁꯤ ꯇꯧꯅꯅꯕ ꯅꯪꯅ ꯑꯩꯕꯨ ꯀꯧꯕ ꯅꯠꯇꯦ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯈꯤ꯫ ꯃꯍꯥꯛ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯄ꯭ꯋꯥꯅꯨꯄꯥꯅꯤ꯫ ꯑꯩ ꯃꯥꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯍꯥꯛꯀꯤ ꯆꯍꯤ 18 ꯁꯨꯔꯛꯄꯗꯒꯤ ꯃꯍꯥꯛ ꯗ꯭ꯔꯒꯇ ꯂꯥꯏꯆꯨꯕ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯅꯈꯣꯏꯗ ꯉꯁꯤ ꯂꯤꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯃꯤꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯇꯧꯔꯕꯁꯨ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯑꯗꯨꯕꯨꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯕꯒꯤꯗꯃꯛꯇꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯕ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇꯁꯨ ꯃꯇꯦꯡ ꯄꯥꯡꯖꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯪꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯅꯕ ꯌꯥꯝꯅ ꯑꯔꯨꯕ ꯋꯥꯔꯦꯞ ꯑꯃ ꯑꯩ ꯂꯧꯕ ꯇꯥꯈꯤ꯫ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯑꯁꯨꯝꯅ ꯑꯃꯨꯛ ꯇꯧꯔꯔꯣꯏ꯫ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯅꯪ ꯑꯆꯨꯝꯕ ꯈꯪꯅꯤꯡꯂꯒꯗꯤ ꯑꯩ ꯃꯗꯨ ꯇꯁꯦꯡꯅ ꯇꯧꯕ ꯇꯥꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯋꯥꯔꯦꯞ ꯈꯔ ꯂꯧꯕ ꯃꯊꯧ ꯇꯥꯏ, ꯃꯔꯝꯗꯤ ꯅꯪꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯇꯧꯕ ꯉꯝꯅꯅꯕ ꯅꯪ ꯃꯇꯤꯛ ꯂꯩꯅ ꯃꯄꯨꯡ ꯐꯥꯅ ꯂꯩꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯄꯥꯝꯃꯤ꯫ ꯃꯗꯨ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡ ꯌꯣꯛꯄꯗ ꯑꯣꯏꯕ ꯌꯥꯏ, ꯌꯥꯝꯅ ꯑꯐꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕꯗ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯑꯗꯨꯗꯤ ꯅꯪꯅ ꯏꯁ꯭ꯋꯔ ꯈꯪꯕ ꯑꯗꯨꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯍꯤꯔꯝ ꯀꯌꯥ ꯑꯃꯅ ꯈꯨꯔꯧ ꯊꯥꯡꯕꯗꯒꯤ ꯏꯁ꯭ꯋꯔꯒ ꯈꯪꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯗ ꯂꯩꯔꯝꯕ ꯍꯔꯥꯎꯕꯁꯤꯡ ꯑꯗꯨ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗꯒꯤ ꯆꯨꯞꯊꯣꯛꯈꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯍꯟꯊꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡ ꯐꯖꯅ ꯌꯣꯛꯅꯅꯕ ꯍꯣꯠꯅꯕꯗꯨ ꯇꯣꯛꯎ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯅꯪꯒꯤ ꯂꯣꯏꯅꯕ ꯑꯗꯨ ꯐꯠꯇ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯂꯩꯊꯣꯛꯎ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩ ꯑꯁꯦ ꯐꯠꯇ꯭ꯔꯕꯅꯤ, ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯈꯤꯗꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯆꯅꯤꯡꯉꯤ꯫ ꯗꯦꯕꯇꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃꯅꯤ꯫ ꯑꯩꯕꯨ ꯀꯔꯝꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯈꯤ꯫ ꯑꯩꯒꯤ ꯐꯠꯇꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯁꯨ ꯃꯍꯥꯛꯅ ꯉꯝꯍꯟꯈꯤꯗꯦ꯫ ꯑꯗꯨꯅ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯕꯗꯤ ꯅꯪꯅ ꯃꯤꯁꯤꯡꯕꯨ ꯐꯒꯠꯍꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯒꯠꯍꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯃꯦꯟ꯫ ꯃꯈꯣꯏꯅ ꯐꯒꯠꯂꯛꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯐꯒꯠꯅꯤꯡꯗꯕ ꯑꯃꯁꯨꯡ ꯍꯣꯠꯅꯅꯤꯡꯗꯕ ꯃꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯃꯇꯝ ꯄꯨꯝꯕ ꯃꯥꯡꯂꯒ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯄꯨꯝꯕ ꯇꯤꯡꯊꯣꯛꯄ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯗꯦ꯫ ꯃꯌꯥꯝ ꯈꯪꯕꯤꯔꯤꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯅ ꯃꯤ ꯑꯃꯒꯤꯗꯃꯛ ꯇꯧꯕ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯗꯨꯗꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯔꯣꯏ ꯍꯥꯏꯕꯁꯤꯅꯤ꯫
ꯍꯣꯏ ꯃꯗꯨ ꯇꯥꯕꯗꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯣꯡꯃ ꯗꯦꯕꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯨ ꯑꯩ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯅꯪꯒꯤꯗꯃꯛ ꯑꯩ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯔꯣꯏ꯫ ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ꯫ ꯃꯦꯊ꯭ꯌꯨ 15 ꯃꯦꯊ꯭ꯌꯨ 12:1 ꯁ꯭ꯋꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯃꯈꯨꯠꯇ ꯊꯥꯎꯃꯩ ꯄꯥꯏꯗꯨꯅ ꯕꯣꯔ ꯑꯣꯛꯄ ꯆꯠꯊꯣꯛꯈꯤꯕꯤ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤ 10ꯒ ꯆꯥꯡꯗꯝꯅꯕ ꯌꯥꯏ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ 5ꯗꯤ ꯑꯁꯤꯡꯕꯤꯅꯤ ꯑꯗꯨꯒ 5 ꯑꯃꯅ ꯑꯄꯪꯕꯤꯅꯤ꯫ ꯑꯄꯪꯕꯤꯁꯤꯡ ꯑꯗꯨꯅ ꯊꯥꯎꯃꯩꯁꯤꯡꯗꯤ ꯄꯨꯔꯒ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯊꯥꯎꯗꯤ ꯄꯨꯔꯝꯗꯦ꯫ ꯑꯩꯅ ꯅꯈꯣꯏꯗ ꯃꯁꯤꯗ ꯍꯥꯏꯅꯤꯡꯕꯗꯤ ꯑꯇꯟꯕ ꯃꯤꯁꯤꯡꯗꯤ ꯑꯍꯦꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯅꯤꯡꯗꯦ꯫ ꯊꯕꯛ ꯇꯧꯕꯗ ꯃꯇꯝ ꯈꯔ ꯍꯦꯟꯅ ꯃꯈꯣꯏ ꯇꯧꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯄꯩꯁꯥꯗꯤ ꯍꯦꯟꯅ ꯐꯪꯅꯤꯡꯏ꯫ ꯃꯤꯅꯤꯠ 5ꯈꯛ ꯉꯟꯅꯁꯨ ꯂꯥꯛꯅꯤꯡꯗꯦ ꯑꯗꯨꯒ ꯊꯕꯛ ꯃꯐꯝꯗꯒꯤ ꯃꯤꯅꯤꯠ 5ꯗꯁꯨ ꯊꯦꯡꯊꯅ ꯂꯩꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯐꯣꯟꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯒ ꯂꯩ, ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯅꯦꯠ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯕꯨ ꯃꯁꯥꯅ ꯍꯨꯟꯕ ꯃꯔꯨ ꯑꯗꯨ ꯃꯁꯥꯅ ꯂꯣꯛꯏ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯈꯣꯏ ꯀꯥꯎꯔꯦ꯫ ꯊꯕꯛꯇꯤ ꯇꯧꯗꯅ ꯃꯃꯤꯡ ꯈꯛꯇ ꯂꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯂꯥꯛꯄ ꯈꯛꯇ ꯑꯗꯨꯅ ꯅꯪ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯒꯦ ꯌꯥꯔꯣꯏ꯫ ꯅꯪ ꯊꯕꯛ ꯁꯨꯒꯗꯕꯅꯤ꯫ ꯗꯦꯕꯀ ꯑꯩꯒꯗꯤ ꯊꯕꯛ ꯌꯥꯝꯅ ꯌꯥꯝꯃꯤ ꯁꯨꯏ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯂꯩꯅꯅꯕꯒꯤꯗꯃꯛ ꯄꯩꯁా ꯂꯩꯔꯝꯗꯦ꯫ ꯇꯥꯎꯟꯗꯒꯤ ꯄꯨꯡ 2-3 ꯂꯥꯞꯄ ꯃꯐꯝꯗ ꯆꯠꯇꯨꯅ ꯃꯤ 10-30ꯗ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯦꯛꯗꯣꯅꯦꯜ ꯅꯠꯇ꯭ꯔꯒ ꯕꯔꯒꯔ ꯀꯤꯡꯒꯤ ꯄꯥꯔꯀꯤꯡꯗ ꯒꯥꯔꯤ ꯉꯥꯏꯍꯥꯛ ꯈꯥꯝꯗꯨꯅ ꯃꯥꯏꯜ ꯈꯔ ꯑꯃꯨꯛ ꯒꯥꯔꯤ ꯊꯧꯕ ꯉꯝꯅꯅꯕ ꯗꯦꯕ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛ ꯇꯨꯝꯂꯝꯃꯤ꯫ ꯅꯪꯅ ꯉꯁꯤ ꯐꯪꯂꯤꯕꯁꯤꯡ ꯑꯁꯤ ꯐꯪꯅꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤꯕ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯏꯄꯥꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯍꯥꯞꯀꯅꯤ꯫ ꯅꯪꯅ ꯍꯣꯠꯅꯗꯅ ꯐꯪꯈꯤꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯣꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯪꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯍꯣꯠꯅꯗꯨꯅ ꯄꯤꯔꯛꯂꯕꯗꯤ ꯃꯗꯨ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯣꯏ꯫ ꯃꯁꯤꯃꯛ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ꯫ ꯃꯁꯤ ꯑꯩꯅ ꯐꯪꯐꯝ ꯊꯣꯛꯏ, ꯃꯁꯤ ꯒꯃꯦꯟꯅ ꯑꯩꯈꯣꯏꯗ ꯄꯤꯐꯝ ꯊꯣꯛꯏ꯫ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯒꯤ ꯃꯈꯥ ꯄꯣꯟꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔ ꯈꯛꯇꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯐꯝ ꯑꯁꯤ ꯊꯝꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯏꯁ꯭ꯋꯔꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯑꯗꯨꯅꯤ꯫ 9/11ꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯏꯁ꯭ꯋꯔꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗꯇ ꯏꯁ꯭ꯋꯔꯒꯤ ꯃꯇꯥꯡꯗ ꯃꯤꯁꯤꯡꯅ ꯈꯜꯂꯛꯄ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯑꯄꯪꯕꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯥꯎꯃꯩꯁꯤꯡꯗꯤ ꯄꯨꯔꯒ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯑꯍꯦꯟꯕ ꯊꯥꯎꯗꯤ ꯄꯨꯔꯝꯗꯦ꯫ ꯑꯍꯦꯟꯕ ꯈꯔ ꯇꯧꯕꯤꯌꯨ, ꯑꯍꯦꯟꯕ ꯃꯥꯏꯜ ꯈꯔ ꯆꯠꯂꯨ, ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯕꯣꯔ ꯐꯪꯈ꯭ꯔꯕ ꯃꯤ ꯑꯃꯒꯤꯗꯃꯛ ꯀꯜꯂꯛꯄ ꯑꯣꯏꯗꯗꯨꯅ ꯑꯇꯟꯕ ꯂꯨꯝꯕꯨ ꯁꯥꯕ ꯑꯣꯏꯒꯅꯨ꯫ ꯃꯤꯅ ꯍꯣꯠꯅꯕꯁꯤꯡ ꯑꯗꯨꯗꯤ ꯍꯣꯠꯅꯅꯤꯡꯗꯅ ꯃꯤꯒꯤ ꯆꯥꯎꯈꯠꯄ ꯑꯗꯨ ꯎꯔꯒ ꯀꯜꯂꯛꯀꯅꯨ꯫ ꯀꯟꯅ ꯍꯣꯠꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯤꯌꯨ, ꯈꯥꯡꯕ ꯀꯟꯕ, ꯁꯥꯖꯦꯜ ꯇꯧꯕ ꯑꯣꯏꯕꯤꯌꯨ, ꯑꯋꯥꯕꯒꯤꯁꯨ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕꯒꯤꯁꯨ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ, ꯃꯥꯡꯖꯧꯅꯅ ꯋꯥꯔꯦꯞ ꯈꯔ ꯂꯧꯕꯤꯌꯨ, ꯌꯨꯝꯗ ꯍꯜꯂꯒ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯇꯧꯕꯤꯌꯨ, ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨ꯫ ꯉꯁꯤ ꯈꯛꯇꯒꯤꯗꯃꯛ ꯍꯤꯡꯒꯅꯨ, ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯗꯨꯅ ꯍꯌꯦꯡꯒꯤꯗꯃꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯡꯕꯤꯁꯤꯡ ꯑꯗꯨꯅꯗꯤ ꯃꯈꯣꯏꯒꯤ ꯊꯥꯎꯃꯩꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯇ꯭ꯔꯁꯤꯡꯗ ꯊꯥꯎ ꯄꯨꯔꯝꯃꯤ꯫ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅ ꯍꯣꯠꯅꯒꯦ ꯈꯟꯒꯅꯨ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯕꯤꯌꯨ, ꯑꯗꯨꯒ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯃꯇꯝꯗ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯍꯥꯏꯕ ꯐꯥꯎꯕ
ꯅꯪꯉꯣꯟꯗ ꯐꯥꯎꯔꯣꯏ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯣꯏꯅꯕꯤꯕ ꯃꯔꯝꯅ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯌꯦꯡꯕꯤꯌꯨ, ꯑꯄꯪꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯈꯣꯏꯅ ꯑꯋꯥꯕ ꯑꯃꯗꯒꯤ ꯅꯥꯟꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅꯕ ꯍꯣꯠꯅꯗꯦ꯫ ꯕꯣꯔ ꯑꯗꯨꯅ ꯊꯤꯟꯊꯔꯤꯉꯩꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯎꯏꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯂꯥꯎꯅꯔꯛꯏ, ꯌꯦꯡꯉꯨ, ꯕꯣꯔ ꯑꯁꯤ! ꯅꯈꯣꯏ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯑꯣꯛꯎ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤ ꯄꯨꯝꯅꯃꯛ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯊꯥꯎꯃꯩ ꯁꯦꯝ ꯁꯥꯔꯦ꯫ ꯑꯄꯪꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯑꯁꯤꯡꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ, ꯃꯁꯤꯅꯤ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ ꯑꯗꯨ꯫ ꯑꯄꯪꯕꯁꯤꯡ ꯑꯗꯨꯅ ꯑꯁꯤꯡꯕꯤꯁꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯗ ꯅꯈꯣꯏꯒꯤ ꯊꯥꯎ ꯈꯔ ꯄꯤꯕꯤꯌꯨ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎꯃꯩꯁꯤꯡ ꯃꯨꯠꯀꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯤꯡꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯄꯤꯔꯣꯏ, ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤꯗꯃꯛ ꯀꯣꯟꯅꯔꯔꯣꯏ꯫ ꯅꯈꯣꯏꯅ ꯊꯥꯎ ꯌꯣꯜꯂꯤꯕꯁꯤꯡꯗ ꯆꯠꯇꯨꯅ ꯅꯈꯣꯏꯒꯤꯗꯃꯛ ꯂꯩꯌꯨ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯂꯤꯉꯩꯗ ꯕꯣꯔ ꯑꯗꯨ ꯊꯨꯡꯂꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯔꯝ ꯑꯗꯨ ꯃꯈꯣꯏ ꯑꯃꯠꯇ ꯌꯥꯎꯕ ꯐꯪꯈꯤꯗꯦ꯫ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯒꯨꯝꯁꯤ ꯍꯥꯏꯕ ꯅꯠꯇꯦ, ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕꯁꯨ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯆꯞ ꯃꯥꯟꯅꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯤꯔꯛꯄ ꯍꯥꯏꯕꯁꯤ ꯅꯪ ꯀꯌꯥꯃꯨꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯈꯥ ꯄꯣꯟꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯄꯗ 18ꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯁꯦꯡ ꯈꯥꯡꯉꯨ, ꯃꯔꯝꯗꯤ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯂꯦꯡꯂꯛꯀꯗꯕ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯒ ꯄꯨꯡꯐꯝ ꯑꯗꯨ ꯅꯈꯣꯏꯅ ꯈꯪꯗꯦ꯫ ꯅꯪ ꯀꯔꯝꯕ ꯃꯤꯁꯤꯡꯒ ꯍꯦꯟꯅ ꯃꯇꯝ ꯂꯣꯏꯅꯕꯒꯦ ꯍꯥꯏꯕꯁꯤ ꯆꯦꯛꯁꯤꯟꯅ ꯌꯦꯡꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯔꯝꯕ ꯌꯥꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯒ ꯅꯈꯣꯏꯒ ꯂꯣꯏꯅꯃꯤꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯅꯪꯅ ꯂꯨꯍꯣꯡꯂꯨꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯤꯅ ꯇꯧꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯐꯕ ꯃꯔꯤ ꯁꯦꯝꯒꯠꯄ ꯍꯥꯏꯕꯁꯤꯁꯨ ꯈꯔ ꯍꯣꯠꯅꯕ ꯑꯃ ꯆꯪꯏ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅꯁꯨ ꯅꯪꯉꯣꯟꯗ ꯄꯥꯡꯒꯜ ꯄꯤꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯣꯡꯊꯥꯡ ꯑꯃꯁꯨꯡ ꯋꯥꯔꯦꯞ ꯁꯣꯏꯕꯗꯒꯤ ꯊꯣꯛꯄꯁꯤꯡ ꯑꯗꯨꯕꯨꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯁꯣꯛꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕ ꯑꯩ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯂꯣꯏꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨ ꯑꯁꯨꯝ ꯆꯤꯡꯊꯍꯟꯅꯕꯒꯤ ꯃꯍꯨꯠꯇ ꯅꯪꯕꯨ ꯍꯦꯟꯅ ꯐꯒꯠꯍꯟꯕ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯈꯔꯗꯤ ꯅꯈꯣꯏꯅ ꯂꯣꯏꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯄꯗ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯅ ꯃꯤꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯂꯨꯔꯅꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯄꯣꯜꯅ ꯐꯠꯇꯕ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯁꯨꯡꯆꯠ ꯆꯠꯂꯨꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒ ꯑꯗꯨꯝ ꯏꯔꯣꯏꯅꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯃꯈꯣꯏꯅ ꯅꯪꯕꯨ ꯐꯠꯍꯟꯗꯅꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯃꯈꯣꯏꯕꯨ ꯑꯣꯏꯅ ꯁꯦꯝꯗꯣꯛꯄꯤꯌꯨ꯫ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯂꯩꯇꯅ ꯍꯤꯡꯂꯤꯕ ꯃꯤꯁꯤꯡꯅ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯂꯩꯅ ꯍꯤꯡꯂꯤꯕ ꯃꯤꯁꯤꯡꯕꯨ ꯄꯥꯝꯗꯦ꯫ ꯃꯈꯣꯏꯅ ꯅꯪꯕꯨ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯀꯟꯕ, ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯍꯣꯡꯗꯣꯛꯀꯟꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯒꯅꯤ꯫ ꯑꯩꯗꯤ ꯃꯔꯝ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯒ ꯃꯗꯨ ꯑꯩ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤ ꯇꯧꯔꯝꯂꯣꯏ꯫ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯤ ꯀꯌꯥ ꯑꯃꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ꯫ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯤ ꯀꯌꯥ ꯑꯃꯅ ꯑꯩꯕꯨ ꯇꯧꯍꯟꯅꯤꯡꯗꯕ ꯑꯣꯏꯔꯕꯁꯨ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯀꯧꯕꯤꯕ ꯃꯀꯧ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯤꯡꯖꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯄ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯂꯣꯏꯁꯤꯟꯖꯒꯅꯤ, ꯑꯃꯁꯨꯡ ꯑꯩꯒꯤ ꯈꯣꯡꯐꯝ ꯅꯥꯟꯊꯣꯛꯄ ꯇꯧꯗꯅ ꯈꯨꯔꯧ ꯄꯨꯂꯧ ꯂꯩꯇꯅ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯖꯒꯅꯤ꯫ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯁꯤꯖꯤꯟꯅꯅꯕ ꯍꯤꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ
ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯣꯏꯒꯜꯂꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯌꯥꯖꯅꯤꯡꯕ ꯑꯃꯁꯨꯡ ꯄꯥꯝꯖꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯄꯥꯝꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯣꯏꯗꯦ꯫ ꯑꯃꯁꯨꯡ ꯖꯤꯁꯨꯅ 70 ꯑꯗꯨ ꯊꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ, ꯑꯐꯕ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯅꯕ ꯅꯪꯅ ꯁꯍꯔ ꯑꯃꯗ ꯆꯪꯕꯗ ꯃꯈꯣꯏꯅ ꯅꯪꯕꯨ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯈꯨꯌꯥꯗ ꯄꯛꯄ ꯎꯐꯨꯜ ꯑꯗꯨ ꯀꯟꯊꯣꯛꯂꯝꯗꯨꯅ ꯃꯊꯪꯒꯤ ꯁꯍꯔ ꯑꯗꯨꯗ ꯆꯠꯂꯨ, ꯃꯔꯝꯗꯤ ꯁꯍꯔꯁꯤꯡ ꯑꯗꯨꯗꯒꯤ ꯅꯪ ꯆꯦꯟꯊꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯏꯟꯊꯣꯛꯄꯤꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯁꯩꯇꯥꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯐꯝ ꯁꯣꯏꯅꯅꯕ ꯃꯍꯥꯛꯅ ꯍꯣꯠꯅꯩ꯫ ꯑꯩꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯜꯂꯕ ꯃꯇꯨꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯀꯧꯕꯤꯔꯛꯄꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯈꯨꯗꯤꯡ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯩꯉꯣꯟꯗꯒꯤ ꯃꯥꯏ ꯑꯣꯟꯊꯣꯛꯈꯤ꯫ ꯑꯩ ꯉꯥꯎꯔꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯈꯤ꯫ ꯅꯪꯕꯨ ꯀꯅꯥꯅꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ? ꯅꯨꯄꯤꯗꯤ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯑꯁ, ꯑꯩꯅ ꯈꯟꯕꯗ ꯏꯁ꯭ꯋꯔꯅ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯔꯝꯃꯤ, ꯏꯁ꯭ꯋꯔ ꯑꯩꯗꯤ ꯅꯨꯄꯤꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯪꯂꯝꯂꯣꯏꯗꯕꯒꯨꯝꯅ ꯑꯩꯅ ꯃꯗꯨ ꯍꯥꯏꯈꯤ꯫ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯅꯁꯨ ꯍꯥꯏꯗꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤꯁꯤꯡꯅ ꯇꯧ ꯍꯥꯏꯕꯒꯤ ꯇꯧꯔꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯅꯥ ꯀꯅꯥ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕꯒꯦ? ꯑꯃꯦꯟ꯫ ꯒꯂꯥꯇꯤꯌꯥꯒꯤ 1:10 ꯄꯣꯜꯅ ꯍꯥꯏ, ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯁꯤꯡꯕꯨ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯔꯝꯂꯕꯗꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯅꯥꯏ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯅꯪ ꯏꯁ꯭ꯋꯔꯒ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ, ꯅꯪꯅ ꯑꯔꯥꯟꯕ ꯃꯤꯁꯤꯡꯒ ꯂꯣꯏꯅꯒꯗꯧꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯃꯇꯣꯝꯇ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯦ, ꯅꯪꯅ ꯑꯔꯥꯟꯕ ꯃꯤꯁꯤꯡꯒ ꯂꯣꯏꯅꯒꯗꯧꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯅꯇꯣꯝꯇ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯩ ꯋꯥꯐꯝ ꯑꯃꯒꯁꯨ ꯍꯥꯏꯒꯦ, ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝ ꯑꯃꯁꯨꯡ ꯄꯥꯟꯗꯝ ꯑꯗꯨ ꯑꯐꯕ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯄ, ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯄ, ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯋꯥꯔship ꯂꯨꯆꯤꯡꯕ, ꯅꯠꯇ꯭ꯔꯒ ꯏꯁꯩ ꯑꯏꯕ ꯑꯃ ꯑꯣꯏꯔꯝꯗꯕ ꯌꯥꯏ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯑꯐꯕ ꯑꯃ ꯑꯣꯏꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯑꯐꯕ ꯃꯄꯨꯔꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯐꯕ ꯂꯣꯏꯅꯕꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯏꯁ꯭ꯋꯔꯕꯨ ꯈꯪꯕ ꯑꯗꯨꯅꯤ꯫ ꯇꯥꯕꯤꯌꯨ, ꯃꯑꯣꯡ ꯇꯥꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯎꯠꯊꯣꯛꯄ ꯑꯗꯨꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩ ꯍꯩꯁꯤꯡꯉꯤ ꯍꯥꯏꯅ ꯇꯧꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯅ ꯀꯟꯕꯤꯕ ꯐꯪꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯊꯕꯛꯅ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯖꯤꯁꯨꯅ ꯍꯤꯡꯉꯨ ꯍꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯍꯤꯡꯅꯅꯕ ꯑꯩ ꯍꯣꯠꯅꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯄꯦꯟꯕꯤꯕ ꯑꯗꯨ ꯑꯩ ꯄꯥꯝꯖꯩ꯫ ꯃꯤꯁꯤꯡꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯧꯅꯔꯤꯕ ꯑꯗꯨꯒ ꯏꯁ꯭ꯋꯔꯗꯒꯤ ꯃꯈꯣꯏꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯎꯔꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯅꯥꯒꯨꯝꯕꯅ ꯏꯁ꯭ꯋꯔ, ꯑꯩꯅ ꯅꯪꯕꯨ ꯗꯔꯀꯥꯔ ꯂꯩꯖꯩ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯕꯗ ꯏꯁ꯭ꯋꯔ ꯁꯣꯏꯗꯅ ꯍꯔꯥꯎꯒꯅꯤ꯫ ꯃꯁꯤꯗꯤ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃꯅ ꯀꯟꯕꯤꯕ ꯐꯪꯅꯅꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯃꯊꯧ 10 ꯏꯁ꯭ꯋꯔꯗ ꯄꯤꯕ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ꯫ ꯅꯪ ꯃꯔꯝ ꯑꯃꯁꯨꯡ ꯄꯥꯟꯗꯝ ꯂꯩꯅ ꯍꯤꯡꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯤꯇꯤꯡ ꯑꯁꯤ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯟꯈ꯭ꯔꯕ ꯃꯇꯝꯗ ꯋꯥꯈꯜ ꯈꯔ ꯈꯟꯊꯕꯤꯌꯨ, ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯈꯔ ꯈꯟꯊꯕꯤꯌꯨ, ꯅꯪꯅ ꯆꯠꯅꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯥꯏꯀꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯇꯧꯕꯤꯌꯨ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯀꯔꯤ ꯀꯔꯤ ꯂꯧꯊꯣꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯏꯁ꯭ꯋꯔꯗ ꯍꯪꯕꯤꯌꯨ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯌꯨ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯅ
ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯣꯏꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ꯫ ꯑꯩꯅ ꯏꯁ꯭ꯋꯔꯕꯨ ꯀꯥꯎꯖꯗꯦ ꯍꯥꯏꯕꯤꯌꯨ, ꯏꯁ꯭ꯋꯔ ꯑꯩ ꯃꯁꯤꯗ ꯂꯩꯖꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯌꯥꯎꯗꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯔꯤ꯫ ꯅꯪ ꯅꯁꯥꯅ ꯆꯦꯛꯁꯤꯟꯖꯗ꯭ꯔꯒꯗꯤ ꯅꯪꯅ ꯍꯦꯛ ꯇꯧꯅꯤꯡꯕ ꯐꯥꯎꯔꯛꯄ ꯈꯨꯗꯤꯡꯃꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯅꯗꯤ ꯑꯐꯕ ꯐꯣꯜꯗꯤ ꯄꯨꯔꯛꯂꯣꯏ꯫ ꯉꯁꯤ ꯑꯩꯒꯤ ꯂꯤꯚꯤꯡ ꯕꯤꯌꯣꯟ ꯌꯣꯔ ꯐꯤꯂꯤꯡ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯣꯐꯔ ꯇꯧꯖꯔꯤ꯫ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯄꯥꯟ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite